ꯑꯍꯥꯟꯕꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯩꯈꯣꯏ ꯏꯅꯦ꯫ ꯃꯁꯛ ꯊꯤꯕꯗ ꯌꯣꯡꯆꯥꯛ ꯑꯔꯣꯕ ꯀꯨꯆꯨ ꯃꯥꯟꯕ ꯄꯣꯏꯅꯨꯗꯨ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯐꯝ ꯌꯨꯝꯒꯤ ナꯀꯟꯗ ꯂꯩꯕ ꯋꯥꯔꯛꯇꯨꯗ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒ ꯐꯝꯂꯤ꯫ 이보비도 맨만 숭따 따다바 라이론 디론 머론 카레수 코박 아니기 마야이다 무름무름 솔리 슈쿠 마르쿠 푸르쿠 푸드룩푸드룩 푸르무루 무쿠루 스와하이 헤이 ꯑꯩꯅ ꯀꯧꯕ ꯂꯥꯛꯂꯕ ꯅꯪ ꯑꯩꯅ ꯑꯍꯥꯎ ꯑꯊꯨꯝ ꯄꯤꯖꯒꯗꯧꯔꯤꯕꯅꯤ ꯉꯥ ꯌꯦꯟ ꯉꯥꯅꯨ ꯄꯤꯖꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯄꯣꯏꯅꯣꯗꯣ ꯇꯤꯟꯗꯨ ꯇꯞꯅ ꯌꯣꯠꯂꯒ 이보 ꯑꯩ ꯂꯥꯏꯋꯥ ꯁꯣꯜꯂꯤꯉꯩꯗ ꯀꯧꯔꯛꯀꯅꯨ ꯍꯣꯏ 이보 ꯑꯗꯣ 이보ꯒꯤ ꯂꯥꯏꯋꯥꯁꯦ ꯑꯩꯗꯤ ꯇꯤꯟ ꯌꯥꯝ ꯌꯣꯠꯂꯦ ꯌꯦꯟ ꯉꯥꯅꯨ ꯄꯜꯂꯛꯄꯗꯣ ꯇꯤꯟ ꯐꯖꯅ ꯌꯣꯠꯂꯦ ꯑꯩꯗꯤ 이보 ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯁꯣꯟꯕ ꯍꯥꯏꯕꯁꯤꯗꯕꯨ ꯇꯥꯕꯗ ꯇꯨ ꯈꯦꯎ ꯈꯦꯎ ꯆꯨꯡꯍꯟꯕ ꯇꯤꯟ ꯆꯨꯡꯕ ꯇꯤꯟ ꯌꯣꯠꯍꯟꯕ ꯉꯝꯕ ꯑꯃꯁꯨ ꯍꯩꯕ ꯇꯥꯏ 이보 ꯑꯗꯣ 이보 ꯁꯨꯔꯨꯀꯨ 무루쿠 푸루쿠 하이ꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯆꯥꯄꯣꯠ ꯃꯃꯤꯡꯒ ꯌꯥꯝ ꯃꯥꯜꯂꯦꯕ 이보 누피 파베 라이와니 마시 라이와 마롤시 미롤다 한독버디 따바 그야 파자드 낭기디 누피도 펑라버디 야라바 나트로하 아도 낭부 누피도 파자나 하이리가 고이네시 하이와드로 하이와니 이보 마기 마니 쿠무 토피 양파타비 마용반바 ඛꯪꯗꯕꯤ ꯑꯃ ꯂꯩ ꯃꯗꯨꯅ ꯍꯤꯒꯥꯏꯋꯥ ꯇꯧꯁꯟꯃꯟꯗꯅ ꯀꯣꯏꯅꯒꯦ ꯇꯧꯔꯝꯂꯒ ꯀꯣꯏꯅꯗ꯭ꯔꯤꯉꯩꯗ ꯀꯥꯏꯅꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯥꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯄꯨꯅ ꯉꯝꯖꯔꯒꯗꯤ ꯁꯛꯍꯦꯟꯕꯤꯗꯣ ꯐꯥꯕ ꯅꯨꯃꯤꯠꯇ ꯑꯩꯒ ꯆꯦꯜꯍꯟꯕꯤꯔꯣ ꯍꯩꯕꯨꯗꯨ ꯐꯥꯕ ꯅꯨꯃꯤꯠꯇꯣ ꯅꯪꯉꯣꯟꯗ ꯆꯦꯟꯗꯧꯔꯤꯕꯅꯤꯅꯦ ꯆꯨꯖꯥꯛꯇꯤꯟ ꯃꯥꯟꯕꯧ 이보 ꯑꯩꯕꯨ ꯆꯨꯖꯥꯛꯇꯤꯟꯁꯨ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯁ ꯑꯔꯣꯏꯕꯤꯅꯤ ꯍꯥꯏꯔꯤ 이보ꯁꯨ 이마ꯅꯗꯤ ꯑꯩꯁꯦ ꯐꯧꯗ ꯅꯞꯄ ꯐꯧ ꯆꯥꯕ ꯇꯤꯟꯗꯨ ꯃꯥꯜꯂꯦ ꯍꯥꯏꯔꯤ ꯍꯩ ꯌꯥꯔꯦ ꯔꯥꯁꯤ ꯌꯥꯎꯗ꯭ꯔꯦ ꯇꯣ ꯅꯪꯒꯤ ꯑꯗꯨꯝꯕ ꯀꯥꯇꯣꯛ ꯀꯥꯔꯟꯗ ꯉꯥꯡꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯤꯗꯨꯅ ꯌꯥꯔꯛꯇ꯭ꯔꯤꯗꯣ ꯑꯗꯨꯏ ꯅꯠꯇꯦꯗ 이보 ꯃꯣꯏ ꯃꯅꯦꯗꯣ ꯑꯍꯦꯝꯕ ꯄꯥꯟꯕ ꯍꯦꯃꯟꯗꯅ ꯃꯋꯥ ꯐꯪꯍꯧꯗꯕꯗꯒꯤ ꯃꯌꯨꯝ ꯄꯥꯟꯕ ꯐꯪꯍꯧꯗꯕꯅꯦ ꯑꯗꯨꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯕ ꯋꯥꯡ ꯆꯥꯎꯕ ꯁꯦꯜ ꯄꯥꯏꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯔꯜ ꯂꯩꯕ ꯑꯗꯩꯗꯤ 이보 ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤꯕ 이보 ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯄꯪꯊꯅꯕ ꯂꯥꯏꯋꯥ ꯍꯤꯗꯥꯛꯁꯦ ꯀꯧꯇꯥꯁꯤꯗ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯂꯕꯅꯤ ꯃꯥꯅ ꯆꯥꯒꯗꯕ ꯄꯣꯠꯇꯨꯗ ꯈꯖꯤꯛ ꯈꯖꯤꯛ ꯅꯨꯃꯤꯠ 8ꯅꯤ ꯄꯤꯖꯒꯗꯕꯅꯤ ꯌꯥꯝ ꯊꯨꯅ ꯐꯥꯒꯦ ꯍꯥꯏꯔꯒꯅ ꯈꯔ ꯌꯥꯝꯅ ꯍꯥꯞꯇꯧꯕꯅꯤ 이보 이보비 ꯑꯩ ꯁꯨꯃꯥꯏ ꯇꯧꯔꯒꯦ ꯃꯣꯏ ꯃꯅꯦꯗꯣ ꯊꯤꯕꯣꯡ ꯌꯥꯝ ꯂꯥꯎꯕꯅꯤ ꯆꯥꯕ ꯊꯛꯄ ꯌꯥꯝ ꯄꯥꯝꯕꯅꯤ ꯑꯗꯨꯅ ꯇꯣꯝꯆꯥꯒ ꯇꯧꯔꯒ ꯃꯅꯦ ꯍꯣꯏꯗ ꯆꯥꯛ ꯆꯥꯕꯗ ꯍꯤꯗꯥꯛꯁꯦ ꯃꯔꯨ ꯃꯔꯥꯡꯅꯤ ꯍꯩꯖꯤꯜꯂꯒ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯍꯥꯞꯆꯤꯜꯂꯒꯦ 이보 ꯃꯁꯤꯒꯤ ꯂꯥꯏꯋꯥ ꯍꯤꯗꯥꯛꯁꯦ ꯍꯦꯛ ꯆꯥꯕꯗꯣ ꯅꯪꯒꯤ ꯅꯠꯇꯨ ꯑꯗꯨꯝ ꯑꯣꯏꯔꯦ ꯍꯨꯏ ꯑꯣꯏꯒꯦꯔꯥ ꯁꯟ ꯑꯣꯏꯒꯦꯔꯥ ꯆꯥꯔꯨꯕꯗꯣ ꯅꯪꯒꯤ ꯅꯠꯇꯨ ꯑꯗꯨꯝ ꯑꯣꯏꯔꯦ 이보ꯒꯤ ꯋꯥꯁꯤꯗꯤ ꯁꯣꯏꯗꯅ ꯍꯨꯏ ꯑꯃꯣꯝꯅꯒ ꯆꯥꯈ꯭ꯔꯗꯤ ꯍꯨꯏ ꯑꯃꯣꯝꯗꯣ ꯑꯩꯒꯤ ꯏꯇꯨ ꯑꯣꯏꯕꯩ ꯐꯤꯕꯝꯅꯤꯅꯦ ꯑꯗꯨꯅꯅꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗ ꯈꯛ ꯄꯤꯖꯧ ꯍꯥꯏꯔꯤꯕꯁꯤꯅꯤꯅꯦ ꯍꯤꯗꯥꯛꯁꯦ ꯄꯣꯏꯅꯣꯗꯣ ꯑꯃꯥꯏꯕ 이보비ꯗ ꯅꯐꯦꯠ ꯇꯧꯅꯒ ꯌꯦꯡꯂꯒ ꯂꯥꯏꯋꯥ ꯁꯣꯟꯕ ꯀꯧꯇꯥꯗꯨ ꯄꯥꯏꯔꯒ ꯋꯥꯔꯛꯇꯨꯗ ꯐꯝꯅ ꯐꯝꯅ 이보ꯒꯤ ꯋꯥꯗꯨꯗꯤ ꯑꯩꯅ ꯂꯥꯏꯋꯥ ꯍꯤꯗꯥꯛ ꯍꯥꯞꯄ ꯆꯥꯛꯇꯣ ꯁꯛꯍꯦꯟꯕꯤꯅꯒ ꯆꯥꯕ ꯉꯝꯍꯧꯗꯕ ꯆꯥꯛꯇꯣ ꯉꯥꯅꯨ ꯌꯦꯟ ꯑꯣꯛꯇꯒ ꯄꯤꯖꯧꯔꯕꯗꯤ ꯑꯣꯛ ꯑꯃꯣꯝ ꯌꯦꯟ ꯑꯃꯣꯝꯀꯥꯁꯦ ꯑꯩꯒꯤ ꯏꯇꯨ ꯂꯣꯏꯅ ꯑꯣꯏꯈꯤꯕ ꯃꯑꯣꯡꯅꯤꯅꯦ ꯄꯣꯏꯅꯣ ꯑꯩ ꯅꯪ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦꯕꯣ ꯅꯪ ꯌꯥꯝ ꯊꯨꯅꯅꯦ ꯋꯥꯔꯛꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇ ꯊꯣꯛꯈ꯭ꯔꯣ ꯁꯛꯍꯦꯟꯕꯤꯒꯤ ꯌꯨꯝꯗꯅꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯦꯛ ꯈꯨꯃꯨ ꯊꯣꯛꯄꯤꯗꯨ ꯁꯨꯃꯥꯡꯗ ꯅꯤꯡꯒꯥꯡ ꯐꯝꯃꯒ ꯏꯁꯤꯡ ꯐꯪꯗꯕ ꯂꯧꯕꯨꯛꯇ ꯂꯩꯕꯥꯛ ꯂꯩꯀ꯭ꯔꯛ ꯆꯠꯄ ꯃꯥꯟꯕ ꯈꯨꯅꯤꯡꯗꯣ ꯀꯟꯅ ꯇꯛꯂꯤ ꯃꯁꯤꯒꯤ ꯂꯩꯀ꯭ꯔꯛ ꯆꯠꯄ ꯈꯨꯅꯤꯡꯁꯤꯗꯅꯦ ꯇꯛꯈꯥꯏꯔꯕꯗꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯈꯥꯡꯗꯧꯕꯅꯤ ꯈꯨꯅꯤꯡ ꯃꯄꯥꯗꯣ ꯂꯣꯏꯅ ꯁꯦꯒꯥꯏꯔꯦ ꯍꯥꯏ ꯋꯥꯅꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯣ
ꯈꯨꯃꯤꯠꯁꯤꯁꯨ ꯃꯨꯛꯁꯨꯛ ꯃꯨꯔꯝꯃꯦꯗꯅ ꯁꯤꯗꯤ ꯐꯅꯦꯛꯅ ꯈꯨꯝꯕ ꯌꯥꯕ ꯈꯨꯎ ꯃꯄꯥꯟꯅꯤꯁꯨ ꯅꯠꯇ ꯈꯨꯃꯤꯠ ꯑꯃꯨꯕꯁꯤꯗꯤ ꯀꯃꯥꯏꯅ ꯈꯨꯝꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯑꯣ ꯃꯁꯤꯒꯤ ꯈꯨꯅꯤꯡ ꯇꯛꯅꯕ ꯅꯨꯡꯗꯨꯝ ꯃꯆꯧ ꯃꯆꯧ ꯇꯧꯕꯁꯤꯅ ꯒꯤꯔꯤ ꯒꯤꯔꯤ ꯍꯦꯛꯇ ꯇꯛꯈꯥꯏ ꯂꯣꯏꯔꯦꯗ ꯍꯩ ꯏꯅꯦ ꯁꯪꯕꯥꯅꯕꯤꯗꯣ ꯃꯥꯒꯤ ꯃꯨꯛꯁꯨꯛ ꯃꯨꯕ ꯈꯨꯃꯤꯠꯇꯨꯗ ꯄꯥꯛꯊꯔꯒ ꯌꯦꯡꯂꯒ ꯁꯤ ꯑꯣꯏꯔꯕꯗꯤ ꯈꯔ ꯐꯔꯗ꯭ꯔꯥ ꯍꯣꯔꯦꯜꯗꯩꯗꯤ ꯆꯥꯛ ꯆꯥꯕꯒꯁꯦ ꯈꯣꯡꯇ꯭ꯔꯥꯏ ꯆꯠꯂꯒ ꯆꯥꯕ ꯌꯥꯕ ꯅꯠꯇꯦ ꯆꯤꯟꯕꯥꯜꯅ ꯃꯔꯣꯜ ꯑꯃ ꯀꯥꯏꯔꯒ ꯃꯨꯕꯒ ꯃꯤꯠꯅ ꯈꯔ ꯀꯨꯠꯄꯒ ꯃꯍꯤꯡꯁꯤꯅ ꯈꯖꯥꯏ ꯇꯪꯈꯥꯏ ꯆꯕꯥꯛ ꯑꯃ ꯁꯟꯊꯤ ꯅꯞꯁꯤꯟꯕ ꯃꯥꯟꯕꯒ ꯉꯁꯤꯗꯩ ꯀꯣꯛꯇ ꯐꯤꯒ ꯀꯨꯞꯄ ꯌꯥꯗ꯭ꯔꯦ ꯆꯤꯔꯥꯏꯁꯤꯁꯨ ꯐꯤꯅ ꯁꯨꯝ ꯁꯨꯝ ꯐꯣꯏꯗꯠꯈꯤ ꯆꯨꯕꯥ ꯈꯛꯇ ꯉꯥꯏꯍꯧꯕ ꯇꯥꯔꯦ ꯁꯝ ꯑꯈꯣꯏꯕ ꯈꯔꯁꯦ ꯌꯥꯁꯤꯃꯇꯒ ꯆꯧꯔꯝꯗ꯭ꯔꯕ ꯆꯤꯟꯁꯤꯃꯇꯒ ꯇꯨꯝꯂꯝꯗ꯭ꯔꯕ ꯅꯥꯇꯣꯟꯁꯤꯅ ꯑꯣꯛ ꯃꯅꯥꯇꯣꯟ ꯃꯥꯜꯂꯝꯗ꯭ꯔꯕ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥꯗꯨꯃꯗꯤꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯐꯪꯉꯦ ꯍꯥꯏꯔꯤꯌꯦ ꯃꯇꯝꯗꯣ ꯑꯩ ꯏꯋꯥ ꯅꯥꯏꯕ ꯐꯪꯕ ꯐꯪꯗꯕ ꯏꯆꯥꯅꯨꯄꯤꯗꯤ ꯃꯋꯥ ꯐꯖꯕ ꯑꯩꯅ ꯄꯥꯝꯕꯗꯨꯃꯛ ꯑꯩꯅ ꯁꯦꯝꯕꯤꯅꯤ ꯁꯛ ꯐꯖꯕ ꯁꯦꯜ ꯄꯥꯏꯕ ꯃꯔꯜ ꯂꯩꯕ ꯋꯥꯡ ꯆꯥꯎꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯟꯕ ꯉꯝꯗꯧꯕ ꯅꯤꯄꯥ ꯁꯦꯝꯕꯤꯗꯣꯏꯅꯤ ꯁꯣꯏꯗꯅ ꯑꯩꯅ ꯁꯨꯃꯥꯡꯗ ꯉꯁꯥꯏꯗꯒꯤ ꯃꯣꯔꯣꯛ ꯑꯀꯪꯕ ꯁꯨꯔꯤꯕ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥ ꯊꯝꯕꯥꯜꯅ ꯃꯣꯔꯣꯛꯁꯤꯁꯨ ꯁꯨꯕꯨ ꯍꯦꯛ ꯁꯨꯔꯕ ꯄꯪꯍꯥꯗ ꯍꯥꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯃꯣꯔꯣꯛ ꯑꯔꯤꯕ ꯃꯥꯏꯔꯦꯜ ꯑꯔꯤꯕ ꯄꯥꯟ ꯑꯔꯤꯕ ꯍꯋꯥꯏ ꯑꯔꯤꯕ ꯍꯥꯏꯕꯁꯤꯗꯤ ꯂꯤꯔꯒ ꯊꯝꯕ ꯑꯗꯨꯝ ꯌꯥꯏꯗꯣ ꯃꯤ ꯑꯔꯤꯕꯗꯤ ꯂꯤꯔꯒ ꯊꯝꯕꯗ ꯎꯔꯨ ꯑꯀꯪꯕ ꯃꯥꯜꯂꯛꯀꯦꯗꯅꯤ 이베마 따브로 이베마 카다이데 아무 ꯆꯠꯈ꯭ꯔꯕꯖꯥꯅꯣ ꯃꯁꯤꯅ ꯑꯃꯨꯛ ꯃꯁꯤꯅꯅꯦ ꯑꯍꯦꯟꯕ ꯄꯥꯝꯈꯤꯕꯁꯤꯅ ꯌꯣꯡꯅ ꯃꯤ ꯑꯣꯅꯤꯡꯕꯒꯨꯝꯕꯅꯤ ꯌꯣꯡꯅ ꯃꯤꯒꯤ ꯃꯇꯧ ꯇꯝꯅꯤꯡꯕꯒꯨꯝꯕꯅꯤ ꯁꯪꯕꯥꯅꯕꯤꯗꯣ ꯈꯨꯅꯤꯡ ꯇꯛꯂꯝꯕꯗꯒꯤ ꯁꯠ ꯂꯥꯎꯅ ꯂꯦꯞꯄꯒ ꯃꯥꯅ ꯌꯣꯡꯗꯒꯤ ꯃꯤ ꯑꯣꯟꯕ ꯃꯥꯟꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩꯉꯣꯟꯗꯅꯤ ꯑꯩꯕꯨ ꯌꯣꯡꯅ ꯃꯤ ꯑꯣꯜꯂꯛꯄ ꯃꯥꯜꯂꯕ ꯖꯥꯠꯂꯥ ꯃꯧꯁꯤꯅ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯂꯝꯂꯣꯏꯗꯕꯁꯦ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ ꯀꯔꯤꯒꯤꯅꯣ ꯅꯤꯡꯉꯣꯜꯒ ꯃꯧꯒ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕꯁꯦ ꯃꯁꯤꯁꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯤꯜꯂꯤꯕꯖꯥꯠꯅꯣ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯥ ꯀꯨꯟꯖꯣꯗꯣ ꯁꯪꯕꯥꯅꯕꯤꯒꯤ ꯃꯅꯥꯛꯇ ꯍꯗꯤ ꯑꯃꯒ ꯈꯨꯗꯩ ꯑꯃꯒ ꯄꯥꯏꯔꯒ ꯂꯦꯞꯂꯝꯃꯤ ꯍꯩ ꯍꯟꯗꯣꯛ ꯏꯕꯦꯝꯃ ꯅꯨꯡꯄꯥꯛꯇꯣ ꯑꯩ ꯏꯔꯨꯖꯒꯦ ꯇꯟꯕ ꯇꯥꯟꯅꯔꯕꯗꯤ ꯅꯨꯡꯁꯤꯅꯗꯕ ꯇꯥꯕꯅꯤ ꯆꯥꯛ ꯊꯣꯡꯕ ꯀꯣꯟ ꯐꯦꯡꯕ 이문기 타박 타롱 쿠딩막 마기 애기 마땅가 카이독나르글라디 마사다 농시나르다바 다바니 농시나다바데이소 카이독나리니 아육 짝 통바두나 누미당 짝 통다바 까까이드나 짝 통바미나 짝서 ꯑꯗꯨꯝ ꯊꯤꯔꯝꯗꯧ ꯅꯠꯇ꯭ꯔꯣ 짝 통바 ꯂꯣꯏꯔꯒ ꯀꯅꯥꯅ 짝 ꯊꯤꯅꯦꯅ ꯊꯝꯂꯝꯂꯤꯕ ꯆꯥꯛꯅꯣꯕ ꯅꯣꯏꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯆꯥꯛ ꯍꯦꯛ ꯊꯤꯔꯝꯗꯅ ꯊꯝꯂꯝꯂꯤꯕꯗꯨꯕꯣ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯀꯣꯟ ꯐꯦꯡꯕꯕꯨ ꯑꯌꯨꯛꯅ ꯃꯤ ꯑꯃꯅ ꯐꯦꯡꯕ ꯅꯨꯃꯤꯗꯥꯡꯅ ꯃꯤ ꯑꯃꯅ ꯐꯦꯡꯕ ꯀꯥꯏꯅ ꯈꯥꯏꯗꯣꯛꯅꯔꯤꯕꯗꯨꯕꯨ ꯍꯥ ꯑꯗꯨꯗꯤ ꯏꯅꯝꯃꯁꯨ ꯇꯥꯅꯕ ꯍꯥꯏꯌꯨ ꯀꯩꯅꯣ ꯇꯥꯆꯧ ꯅꯇꯨꯗꯗꯤ ꯍꯥꯏꯕ ꯆꯩꯕ ꯀꯤꯕ꯭ꯔꯣ ꯑꯩ ꯅꯇꯨ ꯀꯥꯏꯗꯅ ꯊꯛꯁꯤ ꯈꯁꯤ ꯌꯥꯎꯗꯕ ꯁꯥꯔꯤ ꯊꯥꯖꯜꯂꯧꯔ ꯅꯪ ꯑꯩꯅ ꯍꯥꯏꯁꯤ ꯅꯣꯏ ꯑꯅꯤꯗꯅꯤꯅꯦ ꯅꯣꯏ ꯑꯅꯤꯅ ꯀꯧꯅꯗ꯭ꯔꯤꯕꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥ ꯅꯆꯥꯅꯨꯄꯤꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦ ꯀꯩꯅꯣ ꯇꯥꯆꯧ 이베마ꯁꯨ ꯊꯕꯛ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯔꯤꯁꯤꯗꯤ ꯏꯃꯨꯡꯒꯤ ꯀꯔꯤ ꯅꯆꯥꯅꯨꯄꯤꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯅꯤꯡꯗꯦꯅ ꯊꯕꯛ ꯇꯧꯕꯕꯨ ꯁꯨꯡꯌꯥꯎ ꯌꯥꯎꯕ ꯎꯗꯦꯅꯦ ꯑꯩꯗꯤ ꯊꯝꯕꯥꯜꯅ ꯍꯣ ꯃꯣꯔꯣꯛ ꯑꯔꯤꯕ ꯑꯀꯪꯕꯁꯤꯁꯨ ꯇꯣꯏꯗꯦꯍꯦ ꯁꯨꯝꯕꯜꯅ ꯁꯨꯕꯁꯦ ꯂꯤꯕꯨ ꯂꯤꯔꯗꯤ ꯀꯪꯕꯨ ꯀꯪꯉꯗꯤ ꯁꯨꯝꯕꯜ ꯐꯥꯎꯕ ꯆꯪꯗꯦ ꯍꯥꯏꯗꯨꯅꯤ ꯃꯣꯔꯣꯛ ꯌꯥꯏꯉꯪ ꯐꯧ ꯑꯔꯤꯕꯗꯕꯨ ꯆꯥꯕꯗ ꯍꯥꯎꯕꯒꯤ ꯋꯥꯅꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯩ ꯋꯥꯅꯤ ꯇꯥꯏꯕꯪ ꯃꯤꯅ ꯃꯆꯤ ꯃꯆꯤ ꯃꯨꯔꯛꯄ ꯈꯥꯝꯗꯦꯔꯛꯄꯁꯤꯗꯤ ꯑꯁ ꯑꯍꯤꯡꯕ ꯃꯤꯗꯅꯦ ꯃꯩ ꯆꯥꯛꯄ ꯃꯥꯟꯈ꯭ꯔꯕꯖꯥꯠꯅꯤ ꯁꯪꯕꯥꯅꯕꯤꯗꯨ ꯈꯨꯅꯤꯡ ꯇꯛꯅꯕ ꯄꯥꯏꯔꯤꯕ ꯅꯨꯡꯗꯣ ꯈꯪꯂꯪ ꯂꯪꯊꯣꯛꯈꯤ ꯀꯨꯟꯖꯣꯅ 이베마 ꯅꯨꯡꯗꯣ ꯅꯃꯥꯏꯗꯀꯥꯗꯤ ꯇꯛꯂꯨꯅꯨꯀꯣ ꯃꯍꯤꯡꯗꯤ ꯅꯨꯡꯅ ꯇꯛꯂꯒ ꯐꯔꯣꯏ ꯃꯁꯤꯒꯤ ꯂꯩꯅꯥꯁꯤꯗꯤ ꯆꯍꯤꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯤ ꯌꯥꯔꯦ ꯇꯥꯆꯧ ꯅꯥꯆꯦꯛꯇꯅꯦ ꯌꯩꯔꯛꯂꯅꯨꯀꯣ ꯏꯅꯝꯃꯅ ꯈꯤꯇꯪꯅꯤ ꯑꯩꯉꯣꯟꯗꯒꯤ ꯀꯨꯆꯨ ꯄꯥꯟꯕ ꯍꯦꯟꯈꯤꯕ ꯏꯅꯝꯃꯁꯨ ꯃꯥꯒꯤ ꯐꯅꯦꯛꯁꯦ ꯈꯤꯇꯪ ꯍꯥꯏꯒꯠꯄꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯪꯊꯣꯛꯈꯤꯕ ꯅꯨꯡꯗꯣ ꯊꯤꯔꯛꯀꯅꯤ ꯃꯥꯁꯨ ꯊꯝꯕꯥꯜꯗ ꯃꯥꯒꯤ ꯐꯅꯦꯛꯇꯣ ꯁꯠ ꯂꯥꯎꯅ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯆꯤꯡꯊꯩ ꯑꯩꯁꯨ ꯃꯥꯏ ꯈꯛꯇꯅꯤ ꯉꯧꯔꯤꯕꯁꯦ ꯉꯛꯁꯝꯗꯒꯤ ꯈꯣꯡꯗꯣꯟ ꯐꯥꯎꯕꯗꯤ
ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯑꯇꯤꯌꯥ ꯃꯔꯛꯇ ꯂꯩꯆꯤꯜꯅ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄꯒꯤ ꯃꯆꯨꯒꯨꯝꯕꯅꯤ ꯑꯩꯒꯤ ꯃꯥꯏꯒ ꯍꯛꯆꯥꯡꯒꯒꯤ ꯀꯨꯆꯨꯒꯁꯦ꯫ ꯄꯣꯏꯅꯨꯗ ꯂꯩꯀꯥꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯤꯡꯕ ꯁꯥꯕ ꯇꯣꯝꯆꯥꯒ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯂꯩꯋꯥ ꯍꯤꯗꯥꯛꯇꯨ ꯄꯥꯏꯔꯒ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯣꯝꯆꯥꯅ "ꯏꯇꯥꯎ, ꯑꯩ ꯍꯤꯗꯥꯛꯁꯦ ꯃꯅꯝ ꯑꯃꯨꯛꯇ ꯅꯝꯒꯦ, ꯄꯣꯠ ꯀꯥꯞꯄ꯭ꯔꯥ ꯌꯦꯡꯒꯦ." "ꯅꯪ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯃꯅꯝ ꯅꯝꯕ ꯌꯥꯗꯦ. ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯃꯅꯝ ꯍꯦꯛ ꯅꯝꯈꯤꯕ ꯃꯤꯗꯨꯃ ꯑꯩꯒꯤ ꯑꯗꯨꯝ..." "ꯀꯩꯅꯣ ꯑꯩꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ? ꯀꯩꯅꯣꯕ?" "ꯀꯩꯝ ꯅꯠꯇꯦ, ꯍꯤꯗꯥꯛꯇꯨ ꯄꯤꯔꯛꯑꯣ." ꯍꯣꯔꯦꯜ ꯍꯥꯏꯐꯦꯠ ꯃꯝꯁꯤꯜꯂꯛꯄ ꯇꯟꯖꯥꯗ ꯁꯛꯍꯦꯟꯕꯤ ꯍꯣꯏꯒꯤ ꯃꯅꯤꯡꯗ ꯁꯛꯍꯦꯟꯕꯤ ꯂꯨꯝꯃꯒ ꯃꯥꯒꯤ ꯆꯥꯅꯕ ꯆꯥꯛꯂꯨꯛꯇꯨꯗ ꯂꯥꯏꯋꯥ ꯍꯤꯗꯥꯛꯁꯦ ꯍꯥꯞꯆꯤꯜꯂꯝꯃꯁꯦ ꯇꯨꯃꯤꯟꯅ꯫ "ꯑꯗꯨꯁꯨ ꯌꯥꯗꯦ. ꯃꯣꯏ ꯃꯅꯦ ꯎ ꯑꯀꯪꯕ ꯃꯩꯅ ꯆꯥꯛꯈꯤꯕ ꯃꯥꯟꯕꯗꯨꯅ ꯆꯥꯛꯇꯨ ꯆꯥꯈ꯭ꯔꯗꯤ..." "ꯀꯔꯤꯅꯣ ꯄꯣꯏꯅꯨ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯃꯀꯣꯛ ꯃꯃꯩ ꯏꯃꯥꯟ ꯃꯥꯟꯅꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯁꯤꯕꯨ?" "ꯀꯩꯅꯣ ꯃꯀꯣꯛ ꯃꯃꯩ ꯃꯥꯟꯅꯕ ꯍꯥꯏꯗꯤ? ꯇꯣꯝꯆꯥ, ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯦꯟ ꯇꯥꯔꯣꯏꯅꯦ. ꯅꯪ ꯑꯩ ꯆꯞ ꯃꯥꯟꯅꯩ ꯈꯜꯂꯣ, ꯄꯥꯎ ꯐꯥꯎꯅꯗꯕꯁꯦ." "ꯑꯁ, ꯋꯥꯔꯤꯗꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯀꯣꯛꯀ ꯉꯥꯎꯍꯜꯂꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ." "ꯉꯥꯎꯔꯛꯈꯤꯅꯤ ꯁꯨꯝ. ꯇꯧꯗꯧꯔꯤꯕ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯍꯥꯏꯅꯕꯗꯨ ꯅꯠꯇ꯭ꯔꯣ? ꯅꯠꯇ꯭ꯔꯣ ꯄꯣꯏꯅꯨ?" "ꯑꯇꯣꯞꯄ ꯂꯥꯂꯣꯡ ꯑꯃ ꯍꯣꯡꯁꯤ ꯏꯇꯥꯎ. ꯁꯛꯍꯦꯟꯕꯤꯗꯨ ꯐꯥꯔꯒ ꯍꯦꯛꯇ ꯆꯦꯜꯂꯁꯤ. ꯑꯗꯨꯒ ꯃꯌꯥꯗ ꯂꯩꯋꯥ ꯍꯤꯗꯥꯛꯁꯦ ꯃꯌꯨꯝꯗ ꯊꯤꯜꯂꯝꯗꯥꯏ ꯃꯥꯒꯤ ꯆꯥꯛꯇ ꯍꯥꯞꯄꯒ ꯄꯤꯖꯔꯁꯤ. ꯁꯤꯗꯩ ꯀꯞꯇꯅ ꯆꯠꯈ꯭ꯔꯁꯨ ꯃꯌꯨꯝ ꯌꯧꯕꯒ ꯃꯁꯥꯅ ꯌꯥꯏ ꯍꯥꯏꯔꯛꯅꯕ." "ꯃꯗꯨꯅꯤ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯝꯂꯤꯕꯁꯤꯁꯨ ꯄꯣꯏꯅꯨ. ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯁꯦ ꯅꯪꯁꯨ ꯀꯣꯟꯅ ꯍꯦꯛꯇ ꯈꯜꯂꯛꯏ. ꯑꯗꯨꯗꯤ ꯁꯛꯍꯦꯟꯕꯤꯗꯨ ꯐꯥꯔꯁꯦ ꯉꯁꯤ ꯍꯌꯦꯡꯁꯤꯗ. ꯑꯗꯣ ꯅꯪꯒꯤ ꯍꯤꯗꯥꯛꯁꯦ ꯑꯩ ꯃꯅꯝ ꯑꯃꯨꯛꯇꯪꯗꯤ ꯅꯝꯒꯦꯗ." ꯄꯣꯏꯅꯨꯗ ꯋꯥ ꯉꯥꯡꯗꯦ. ꯃꯥꯒꯤ ꯂꯩꯋꯥ ꯍꯤꯗꯥꯛꯇꯨ ꯐꯨꯔꯤꯈꯥꯎꯗ ꯇꯞꯅ ꯅꯝꯁꯤꯟꯈꯤ. ꯑꯗꯨꯒ ꯇꯣꯝꯆꯥꯗ ꯇꯞꯅ "ꯁꯛꯍꯦꯟꯕꯤꯗꯣ ꯑꯍꯥꯟꯕꯗ ꯀꯃꯥꯏꯅ ꯐꯥꯁꯤꯒꯦ ꯍꯥꯏꯗꯣ? ꯅꯪ ꯃꯤ ꯈꯔ ꯅꯦꯛꯂꯛꯑꯣ, ꯑꯩ ꯁꯦꯜ ꯄꯤꯒꯦ. ꯑꯗꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛ ꯐꯖꯕꯗꯤ ꯅꯦꯛꯂꯛꯄ ꯌꯥꯗꯦꯀꯣ." "ꯀꯔꯤꯅꯣ ꯏꯇꯥꯎ, ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯁꯛ ꯈ꯭ꯋꯥꯏ ꯊꯤꯕꯁꯦ ꯏꯇꯥꯎꯅꯦ ꯈꯜꯂꯤꯔꯣ? ꯑꯗꯣ ꯑꯩꯗꯤ ꯃꯥꯏ ꯈꯨꯝꯃꯛꯀꯅꯤꯀꯣ." "ꯍꯣꯏ ꯏꯇꯥꯎ, ꯅꯪꯁꯨ ꯃꯥꯏ ꯈꯨꯝꯃꯛꯑꯣ. ꯍꯥꯏꯗꯤ ꯀꯥ ꯍꯦꯟꯅ ꯁꯛ ꯊꯤꯃꯜꯂꯁꯨ ꯑꯉꯥꯡꯗꯨ ꯀꯤꯅꯤ. ꯑꯩꯅ ꯊꯤꯔꯤꯕ ꯆꯥꯡꯁꯦ ꯆꯞ ꯆꯥꯔꯦ. ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯃꯁꯤꯒꯤ ꯋꯥꯁꯤ ꯄꯣꯏꯅꯨ. ꯈꯨꯜꯁꯤꯗ ꯁꯛ ꯈ꯭ꯋꯥꯏ ꯐꯖꯕ ꯅꯤꯄꯥꯗꯤ ꯑꯩ ꯑꯣꯏꯔꯃꯤꯅ ꯃꯥꯏꯁꯦꯀꯣ ꯇꯨ ꯑꯩꯒꯤ ꯃꯥꯏꯁꯦ ꯐꯤꯅ ꯈꯨꯝꯒꯦ. ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯗꯕ ꯅꯨꯄꯤꯗꯨꯅ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯔꯛꯇꯅꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯤꯁꯦ." ꯑꯔꯥꯞꯄꯗ ꯑꯃꯥꯏꯕ ꯏꯕꯣꯕꯤꯗꯣ ꯅꯤꯄꯥ ꯅꯍꯥ ꯑꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ. ꯑꯃꯥꯏꯕ ꯏꯕꯣꯕꯤꯅ "ꯑꯩꯅ ꯍꯥꯠꯈꯤꯕ ꯕꯨꯠꯅꯤ ꯃꯗꯣ. ꯊꯣꯛꯆꯣꯝꯒꯤ ꯑꯉꯧꯍꯣꯏꯒꯤ ꯂꯩꯔꯛꯀꯤꯗꯣ. ꯌꯥꯏꯈꯣꯡꯒꯤ ꯏꯕꯣꯆꯧꯒꯤ ꯏꯪꯈꯣꯜ ꯅꯥꯀꯜꯒꯤ ꯂꯩꯔꯛꯇ ꯅꯣꯡꯊꯤ ꯃꯪꯕ ꯀꯥꯟ ꯍꯦꯛ ꯊꯣꯛꯄ ꯃꯔꯨ ꯀꯣꯛꯄ ꯃꯌꯥ ꯆꯧꯕ ꯕꯨꯠꯇꯣ ꯑꯩꯅ ꯃꯄꯥꯜ ꯊꯣꯛꯆꯤꯜꯂꯒ ꯍꯥꯠꯈꯤꯕꯅꯤ." ꯑꯣꯏꯗ ꯆꯠꯂꯤꯕ ꯂꯝꯕꯥꯃꯌꯨꯝ ꯅꯤꯡꯊꯦꯝꯅ "ꯏꯄꯨꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯝꯃꯤꯍꯦ. ꯑꯗꯣ ꯃꯣꯏ ꯕꯥꯃꯣꯟ ꯃꯅꯤ ꯍꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯂꯧꯕꯨꯛꯇꯁꯨ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯅꯗꯥꯏꯅꯦ ꯏꯕꯨ? ꯃꯗꯨꯒꯤ ꯆꯤꯔꯥꯏ ꯇꯥꯡꯕ ꯕꯨꯠꯇꯨꯅꯤꯅꯦ ꯑꯩꯅ ꯃꯄꯥꯜ ꯊꯣꯛꯆꯤꯜꯂꯒ ꯍꯥꯠꯈꯤ ꯍꯥꯏꯗꯣ ꯅꯥꯕ ꯅꯪꯕꯣ." ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯅꯥꯀꯜꯗ ꯀꯤꯅ ꯆꯠꯂꯤꯕ ꯂꯝꯕꯥꯃꯌꯨꯝ ꯇꯣꯝꯕꯅ "ꯏꯄꯨꯒꯤ ꯕꯨꯠꯀꯤ ꯋꯥꯔꯤꯁꯤꯗꯤ ꯁꯝꯒ ꯆꯞ ꯌꯨꯡꯕꯖꯥꯅꯤꯍꯦ. ꯍꯩ, ꯅꯁꯝꯗꯤ ꯑꯃꯠꯇ ꯍꯧꯗꯅ ꯁꯝ ꯌꯨꯡꯉꯦ ꯀꯥꯏꯅ ꯄꯪꯍꯥꯏꯗꯤ ꯍꯥꯏꯖꯤꯜꯂꯅꯨ ꯅꯪꯁꯨ ꯏꯕꯣ. ꯏꯄꯨ, ꯁꯝ ꯍꯧꯗ꯭ꯔꯁꯨ ꯁꯝꯈꯣꯡꯗꯤ ꯐꯖꯅ ꯌꯨꯡꯉꯦ. ꯑꯗꯣ ꯏꯄꯨ, ꯑꯩꯈꯣꯏ ꯂꯝꯕꯤ ꯑꯆꯧꯕꯔꯣꯝꯒꯤ ꯆꯪꯐꯝ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯏꯕꯣꯛ ꯇꯝꯐꯥ ꯍꯣꯏꯒ ꯌꯨꯝꯅꯥꯝ ꯀꯩꯅꯥꯇꯣꯟꯒꯒꯤ ꯃꯔꯛꯇ ꯏꯪꯈꯣꯜ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯗꯁꯨ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯋꯥꯡꯈꯦꯝꯒꯤ ꯏꯃꯥꯕꯣꯛ ꯂꯥꯏꯔꯦꯟꯅ ꯑꯌꯨꯛ ꯑꯉꯟꯕ ꯂꯥꯛꯄꯗ ꯃꯈꯣꯡꯗ ꯈꯨꯔꯧ ꯊꯥꯔꯛꯏ ꯍꯥꯏꯀꯣ. ꯑꯁ, ꯑꯗꯨꯁꯨ ꯀꯤꯕꯅꯤꯍꯦ. ꯑꯗꯨ ꯋꯥꯔꯤꯗꯣ ꯃꯌꯦꯡꯕꯝ ꯏꯅꯦ ꯀꯣꯝꯕꯤꯅ ꯂꯤꯕꯅꯤ." "ꯍꯩ, ꯑꯗꯨꯒꯤ ꯕꯨꯠꯇꯨꯅꯤ ꯑꯩꯅ ꯉꯁꯥꯏꯗꯤ ꯃꯄꯥꯜ ꯊꯣꯛꯆꯤꯜꯂꯒ ꯍꯥꯠꯈꯤꯕ ꯕꯨꯠꯇꯨꯅꯤ ꯍꯥꯏꯋꯥꯅꯤꯅꯦ. ꯈꯨꯅꯧꯒꯤ ꯉꯥꯉꯣꯝꯒꯤ ꯃꯈꯥꯒꯤ ꯂꯩꯔꯛꯇꯒꯤ ꯐꯥꯎꯖꯤꯜꯂꯛꯂꯒ ꯀꯣꯟꯁꯝꯒꯤ ꯁꯃꯨ ꯍꯣꯏꯒꯤ ꯌꯦꯅꯈꯥꯗ ꯌꯥꯝ ꯇꯝꯅꯕ ꯕꯨꯠꯇꯨꯅꯤꯅꯦ ꯃꯗꯣ." "ꯀꯣꯟꯁꯝꯒꯤ ꯃꯅꯤꯡꯗ ꯇꯝꯅꯕꯗꯣ ꯊꯪꯅꯕ ꯆꯣꯡꯊꯥꯝ ꯐꯥꯎꯕ ꯇꯣꯏꯅ ꯇꯥꯔꯕ ꯃꯥꯜꯂꯦ. ꯑꯗꯨꯗꯩ ꯂꯩꯈꯤꯗ꯭ꯔꯕ ꯆꯣꯡꯊꯥꯝꯒꯤ ꯏꯅꯥꯎ ꯅꯔꯁꯤꯡꯅ
ꯑꯩꯉꯣꯟꯗ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯈꯔ ꯇꯧꯕꯤꯔꯅꯕ ꯍꯥꯏꯔꯛꯈꯤ ꯃꯇꯝꯗꯨꯗ ꯑꯗꯩ ꯑꯩꯅ ꯚꯨꯠꯇꯣ ꯃꯄꯥꯜ ꯊꯣꯛꯆꯤꯜꯂꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ ꯑꯗꯒꯤ ꯃꯀꯣꯛ ꯇꯥꯡꯕ ꯃꯌꯥ ꯆꯧꯕ ꯚꯨꯠꯇꯣ ꯅꯤꯡꯊꯧ ꯈꯣꯟꯖꯝꯒꯤ ꯏꯪꯈꯣꯜꯗ ꯐꯥꯎꯔꯒ ꯑꯃꯨꯛ ꯆꯦꯟ ꯁꯦꯔꯥꯡꯒꯤ ꯌꯦꯅꯈꯥꯗ ꯑꯃꯨꯛ ꯆꯦꯟ ꯂꯥꯏꯁ꯭ꯔꯝꯒꯤ ꯌꯨꯝꯊꯛꯇ ꯑꯃꯨꯛ ꯀꯥ ꯋꯥꯏꯈꯣꯡꯒꯤ ꯌꯦꯅꯈꯥꯗ ꯑꯃꯨꯛ ꯂꯣꯠ ꯁꯒꯣꯜꯁꯦꯝꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯑꯃꯨꯛ ꯂꯣꯠ ꯇꯧꯗꯅ ꯑꯀꯣꯟꯕꯗ ꯋꯥꯡꯈꯩ ꯃꯌꯨꯝ ꯕꯥꯕꯨ ꯆꯧꯕꯒꯤ ꯑꯣꯀꯣꯟꯗ ꯚꯨꯠꯇꯣ ꯑꯩꯅ ꯐꯥꯔꯒ ꯃꯌꯥꯗ ꯃꯄꯥꯜ ꯖꯔ ꯖꯔ ꯊꯣꯛꯆꯤꯜꯂꯒ ꯑꯩꯅ ꯌꯥꯝ ꯂꯥꯏꯅ ꯍꯥꯠꯈꯤꯕ ꯚꯨꯠꯅꯤ ꯂꯝꯕꯥ ꯃꯌꯨꯝ ꯇꯣꯡꯕꯒ ꯅꯤꯡꯊꯦꯝꯒꯗꯣ ꯏꯄꯨ ꯑꯃꯥꯏꯕꯒꯤ ꯋꯥꯔꯤꯗꯣ ꯃꯌꯥ ꯀꯥꯔꯒ ꯇꯥꯔꯤ ꯑꯃꯥꯏꯕ ꯏꯕꯣꯕꯤꯅ ꯅꯣꯏꯕꯨ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯏꯉꯛꯉꯛꯄ꯭ꯔꯅꯤ ꯍꯥ ꯁꯤꯁꯨ ꯆꯨꯊꯦꯛ 3 ꯐꯥꯡꯕꯒꯤ ꯋꯥꯔꯤ ꯂꯤꯗ꯭ꯔꯕꯅꯤ ꯋꯥꯔꯤ ꯃꯈꯥ ꯃꯊꯪ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯄꯗ ꯂꯤꯒꯦ ꯃꯤꯇ꯭ꯔꯪ ꯇꯝꯐꯝꯅꯦꯅ ꯂꯥꯞꯃꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯃꯐꯝꯁꯦ ꯇꯣꯝꯕꯅ ꯏꯄꯨ ꯈꯔ ꯂꯥꯞꯄꯅ ꯐꯩꯗ ꯏꯄꯨꯅ ꯃꯩꯈꯨꯒ ꯊꯨꯒꯜꯂꯒ ꯃꯩꯈꯨꯗꯒꯤ ꯎꯠ ꯑꯃꯨꯛ ꯑꯣꯜꯍꯟꯕꯗꯣ ꯂꯥꯞꯇꯛꯅ ꯎꯕꯁꯤꯡꯗꯤ ꯀꯤꯔꯝꯗꯧꯔꯤꯕꯅꯤ ꯅꯤꯡꯊꯦꯝꯅ ꯀꯤꯔꯝꯗꯧꯔꯤꯕꯅꯤ ꯏꯄꯨ ꯚꯨꯠ ꯑꯅꯧꯕꯒ ꯁꯦꯝꯒꯠꯄ ꯃꯥꯜꯂꯝꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯌꯥꯎꯔꯒ ꯃꯩꯈꯨꯗ ꯅꯠꯇꯦ ꯌꯥꯝ ꯊꯣꯛꯍꯟꯈꯤꯗꯣꯏꯅꯤ ꯄꯣꯏꯅꯨ ꯅꯠꯇ꯭ꯔꯅꯦ ꯑꯥꯗꯒꯤ ꯁꯤꯕꯣ ꯇꯣꯝꯕꯅ ꯀꯔꯤ ꯍꯥꯏꯕ ꯏꯄꯨ ꯏꯄꯨꯅ ꯊꯣꯛꯍꯟꯗꯣꯏ ꯚꯨꯠꯇꯣ ꯄꯣꯏꯅꯨꯔꯣ ꯅꯠꯇꯦꯅꯦꯍꯦ ꯉꯥꯏꯈꯣ ꯄꯣꯏꯅꯨꯁꯤꯗꯤ ꯁꯛꯍꯦꯟꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯜꯒꯤ ꯍꯩꯅꯧ ꯃꯈꯣꯡꯁꯤꯗ ꯊꯧꯔꯤꯁꯤꯒ ꯀꯩꯗꯧꯔꯤꯕ ꯆꯔꯨꯅ ꯁꯥꯕ ꯃꯤ ꯑꯃꯁꯨ ꯄꯥꯏꯔꯤꯅꯦ ꯃꯥꯒꯤꯁꯦ ꯑꯩ ꯈꯪꯉꯦ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯁꯣꯝꯗ ꯄꯣꯏꯅꯨꯅ ꯇꯣꯝꯆꯥꯗ ꯆꯔꯨꯒꯤ ꯃꯤꯁꯦ ꯎꯁꯤꯗ ꯌꯥꯟꯁꯤꯜꯂꯒ ꯊꯝꯂꯒ ꯁꯛꯍꯦꯟꯕꯤ ꯊꯣꯛꯂꯛꯄꯒ ꯈꯪꯍꯜꯂꯒ ꯋꯥꯟꯊꯈꯤꯕꯒ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦ ꯇꯣꯝꯆꯥꯅ ꯄꯣꯏꯅꯨ ꯑꯗ ꯃꯤ ꯈꯔ ꯂꯥꯛꯄ ꯎꯏꯅꯦ ꯑꯩꯅ ꯏꯃꯥꯏ ꯇꯣꯝꯕꯒ ꯅꯤꯡꯊꯦꯝꯒꯅꯤꯅꯦ ꯏꯃꯥꯏ ꯏꯄꯨ ꯏꯕꯣꯕꯤꯁꯨ ꯌꯥꯎꯔꯛꯏ ꯃꯣꯏ ꯑꯅꯤꯅꯤꯅꯦ ꯑꯩꯅ ꯁꯛꯍꯦꯟꯕꯤ ꯐꯥꯕꯒꯤ ꯅꯦꯛꯀꯦ ꯇꯧꯔꯝꯂꯤꯕꯁꯦ ꯃꯣꯏ 5ꯗꯣ ꯆꯔꯨꯅ ꯁꯥꯕ ꯃꯤꯗꯣ ꯃꯌꯥꯏꯗ ꯊꯝꯂꯒ ꯀꯣꯏꯅ ꯐꯝꯂꯒ ꯏꯄꯨ ꯏꯕꯣꯕꯤꯅ ꯄꯣꯏꯅꯨ ꯅꯪꯒꯤ ꯆꯔꯨꯒꯤ ꯃꯤꯁꯦ ꯁꯦꯁꯦ ꯃꯩꯈꯦꯠꯁꯤꯅ ꯆꯝꯃꯒ ꯃꯩ ꯊꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯩ ꯇꯤꯛꯁꯤ ꯀꯔꯤꯒꯤ ꯃꯩꯈꯦꯠꯅꯣꯗ ꯑꯩ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯃꯩꯁꯤ ꯍꯧꯒꯠꯂꯒꯦ ꯁ꯭ꯋꯥ ꯐꯨ ꯄ꯭ꯔꯤ 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 ꯃꯩ ꯆꯥꯛꯑꯦꯀꯣ ꯅꯣꯏ ꯎꯔꯦꯀꯣ ꯃꯣꯏ 3ꯗꯣ ꯉꯛꯅꯒ ꯃꯩꯗꯨꯗ ꯌꯦꯡꯂꯒ ꯏꯄꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯩꯗꯨ ꯇꯦꯛꯂꯤ ꯅꯨꯄꯤ ꯐꯥꯕꯗꯣ ꯑꯩ ꯍꯥꯏꯒꯦ ꯄꯣꯏꯅꯨ ꯅꯪ ꯃꯨꯟꯅ ꯇꯥꯎ ꯍꯌꯦꯡꯗꯣ ꯁꯥꯄꯝꯒꯤ ꯏꯄꯥ ꯂꯩꯕꯅꯤ ꯈꯦꯔ ꯇꯧꯅꯤ ꯂꯩꯀꯥꯏ ꯃꯤ ꯂꯣꯏꯅ ꯂꯥꯛꯀꯅꯤ ꯑꯩꯅ ꯁꯣꯟꯗꯧꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯂꯥꯛꯀꯅꯤ ꯅꯪꯅ ꯈꯦꯔ ꯌꯦꯡꯒꯗꯕꯅꯤ ꯑꯗꯨꯒ ꯈꯦꯔꯗꯨꯗ ꯂꯥꯏꯋꯥ ꯍꯤꯗꯥꯛꯇꯣ ꯍꯥꯞꯄꯒ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗ ꯄꯤꯖꯒꯗꯕꯅꯤ ꯆꯥꯗꯧꯔꯤꯕ ꯃꯤꯗꯣ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯅꯪꯅ ꯍꯥꯞꯄꯤꯕ ꯍꯤꯗꯥꯛꯇꯣ ꯏꯕꯣꯛ ꯇꯝꯄꯥꯛ ꯂꯩꯅꯒ ꯆꯥꯈ꯭ꯔꯕꯗꯤ ꯏꯕꯣꯛ ꯇꯝꯄꯥꯛ ꯂꯩꯗꯣ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯇꯧꯗꯧꯕ ꯊꯕꯛꯅꯤꯀꯣ ꯇꯣꯝꯕꯅ ꯏꯄꯨ ꯈꯦꯔꯗꯣ ꯃꯩ ꯕ꯭ꯔꯪ ꯍꯧꯕꯤꯒ ꯇꯧꯗꯣꯏꯖꯥꯠꯂꯣ ꯏꯄꯨꯒꯤ ꯂꯩꯋꯥ ꯍꯤꯗꯥꯛꯇꯣ ꯍꯥꯞꯄꯗ ꯅꯤꯡꯊꯦꯝꯅ ꯑꯗꯨꯅꯦ ꯑꯩꯅ ꯍꯪꯗꯣꯏ ꯇꯧꯔꯝꯃꯤꯁꯦ ꯈꯦꯔꯗꯣ ꯃꯩꯒ ꯕꯪ ꯂꯥꯎꯅ ꯍꯧꯔꯛꯂꯗꯤ ꯈꯦꯔꯒꯗꯣ ꯄꯣꯡꯆꯥꯛ ꯆꯥꯛꯄꯩ ꯃꯑꯣꯡꯅꯤꯅꯦ ꯇꯣꯝꯆꯥꯅ ꯈꯦꯔꯗꯨꯗꯤ ꯐꯝꯃꯣꯏꯍꯦ ꯆꯥꯗ꯭ꯔꯤꯀꯥꯟ ꯃꯩ ꯆꯥꯛꯊꯣꯛꯈ꯭ꯔꯗꯤ ꯍꯥꯏꯗꯤ ꯄꯥꯛꯅ ꯆꯥꯕ ꯐꯪꯗꯕꯩ ꯑꯩꯗꯣ ꯅꯣꯏ 3 ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯨ ꯄꯣꯏꯅꯨ ꯃꯩꯁꯤ ꯀꯥꯝꯃꯧꯅꯦ ꯅꯪꯕꯣ ꯏꯪꯉꯤꯅꯦ ꯏꯕꯣ ꯍꯣꯏ ꯏꯄꯨ ꯏꯄꯨꯒ ꯆꯠꯂꯒ ꯃꯣꯏꯒꯤ ꯏꯄꯥꯟꯗꯣ ꯉꯁꯤꯗꯩ ꯇꯧꯅꯕ ꯍꯥꯏꯔꯨꯁꯤꯔꯥ ꯑꯩ ꯉꯥꯏꯕ ꯋꯥꯗꯧꯔꯦꯕ ꯍꯦꯔꯥ ꯍꯨꯏꯅ ꯃꯃꯩ ꯍꯥꯏꯔꯒ ꯆꯥꯛ ꯉꯥꯏꯕ ꯌꯥꯝ ꯃꯥꯜꯂꯛꯀꯗꯧꯔꯤꯕꯣ ꯅꯪꯒꯤꯗꯣ ꯂꯥꯎ ꯌꯨꯝꯗ ꯍꯟꯁꯤ ꯃꯤꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯃꯥꯜꯂꯅꯤ ꯑꯩ ꯍꯧꯒꯠꯂꯦꯀꯣ ꯁꯛꯍꯦꯟꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯏꯅꯦ ꯁꯪꯕꯥꯅꯕꯤꯗꯣ ꯇꯨꯃꯤꯟꯅ ꯃꯔꯨꯝꯗ ꯄꯥꯛꯊꯔꯒ ꯇꯥꯗ ꯏꯕꯣꯕꯤꯅꯤꯅꯦ ꯃꯥꯒꯤꯁꯤ ꯂꯥꯏ ꯁꯥꯟꯅꯔꯤꯔꯥ ꯍꯦ ꯄꯣꯏꯅꯨꯁꯨ ꯌꯥꯎꯏꯅꯦ ꯅꯍꯥ ꯈꯔꯁꯨ ꯌꯥꯎꯔꯤꯅ ꯏꯕꯦꯝꯃꯗ ꯍꯥꯏꯗꯕ ꯌꯥꯗꯦ ꯇꯥꯆꯧꯗ ꯍꯥꯟꯅ ꯍꯥꯏꯍꯧꯕꯅ ꯐꯅꯤ ꯃꯣꯏꯗ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗꯦ ꯃꯣꯏꯗꯤ ꯄꯣꯏꯅꯨ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯅꯨꯄꯥꯕꯨ ꯐꯔꯗꯤ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯌꯥꯗꯕꯒꯤ
ꯑꯃꯥꯏꯕ ꯏꯕꯣꯕꯤꯅ ꯏꯕꯦꯝꯃꯁꯦ ꯐꯥꯅꯕ ꯂꯥꯏ ꯁꯥꯟꯅꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯦ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯃꯩꯈꯨ ꯊꯣꯛꯄꯤ ꯃꯤꯇ꯭ꯔꯪꯁꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯁꯨ ꯇꯧꯔꯦꯅ꯫ ꯑꯃꯥꯏꯕ ꯏꯕꯣꯕꯤꯒꯤ ꯃꯩꯈꯨꯒꯤ ꯃꯤꯇ꯭ꯔꯪ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯑꯩ ꯀꯅꯥꯃꯇꯗ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯂꯩꯒꯦ꯫ ꯁꯪꯕꯥꯅꯕꯤꯗꯣ ꯃꯀꯣꯛꯇꯣ ꯈꯨꯝꯃꯒ ꯌꯨꯝꯂꯣꯝꯗ ꯗꯨꯡ 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 ꯂꯥꯎꯅ ꯀꯣꯜꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯪꯕꯥꯅꯕꯤꯅ ꯆꯦꯟꯁꯤꯜꯂꯛꯄꯒ ꯀꯨꯟꯖꯣꯗꯣ ꯃꯪꯒꯣꯜꯒꯤ ꯆꯨꯔꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯊꯣꯡꯒꯥꯜꯗ ꯃꯤ ꯈꯔ ꯐꯝꯍꯧꯕꯗꯨ ꯀꯅꯥ ꯀꯅꯥꯅꯣ? ꯇꯥꯆꯧ, ꯑꯩꯗꯤ ꯎꯔꯛꯇꯦ꯫ ꯉꯁꯥꯏ ꯃꯈꯩ ꯑꯩ ꯅꯪꯒꯤ ꯅꯇꯨꯡꯗ ꯂꯦꯞꯄꯝꯃꯤꯀꯣ꯫ ꯇꯥꯆꯧ, ꯃꯣꯏꯗꯣ ꯃꯣꯏꯅꯦ꯫ ꯃꯣꯏ ꯍꯥꯏꯗꯤ ꯀꯅꯥ? ꯃꯣꯏ ꯍꯥꯏꯕꯗꯤ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯕ ꯃꯣꯏꯅꯦ ꯍꯥꯏꯕ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯨꯟꯅ ꯌꯦꯡꯍꯧ ꯌꯥꯗ꯭ꯔꯣ ꯍꯥꯏ ꯋꯥꯅꯤꯗ꯫ ꯑꯩ ꯆꯪꯉꯦ, ꯏꯪꯉꯤ꯫ ꯀꯨꯟꯖꯣꯗ ꯆꯪꯈꯤꯕꯒꯤ ꯏꯃꯨꯡꯗꯒꯤ ꯊꯝꯕꯥꯜꯅ, ꯍꯣ ꯂꯨꯈꯥꯛꯁꯦ ꯀꯅꯥꯅ ꯁꯦꯡꯗꯣꯏꯅꯣ? ꯅꯁꯥ ꯅꯁꯥꯒꯤ ꯊꯕꯛꯁꯦ ꯀꯅꯥꯅ ꯇꯧꯅꯤꯅ ꯅꯝꯁꯤꯜꯂꯒ ꯊꯝꯂꯝꯃꯤꯅꯣ? ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗꯅꯤꯅꯦ꯫ ꯍꯣ ꯅꯆꯥꯅꯨꯄꯤꯁꯨ ꯆꯥꯕꯗꯣ ꯌꯥꯎꯕꯅꯦ ꯏꯕꯦꯝꯃꯧ, ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯌꯥꯎꯕꯅꯦ꯫ ꯆꯥꯛꯈꯨꯝꯗ ꯇꯥꯔꯤꯕ ꯂꯨꯈꯥꯛꯁꯤꯡꯗꯣ ꯏꯇꯣꯝꯇꯅ ꯆꯥꯕꯒꯤ ꯅꯠꯇꯤꯌꯦ꯫ ꯍꯣ ꯑꯩꯅ ꯁꯦꯡꯖꯤꯟꯕ ꯂꯨꯈꯥꯛꯁꯤꯡꯗꯨꯁꯨ ꯏꯇꯣꯝꯇ ꯆꯥꯕꯒꯤ ꯁꯦꯡꯖꯤꯟꯕ ꯅꯠꯇꯤꯌꯦ꯫ ꯑꯩꯅ ꯈꯨꯝꯕ ꯍꯦꯛ ꯂꯦꯞꯄꯗ ꯃꯥꯅ ꯉꯝꯈꯤꯕ ꯃꯥꯟꯕ ꯇꯥꯔꯦ꯫ ꯍꯧꯔꯒꯦ ꯁꯤꯗꯤ꯫ ꯍꯣ ꯑꯩꯅ ꯅꯇꯣꯝꯇ ꯆꯥꯕꯒꯤ ꯂꯨꯈꯥꯛꯅꯤ ꯍꯥꯏꯈ꯭ꯔꯕꯔꯣ ꯅꯪꯅ ꯁꯦꯡꯖꯤꯜꯂꯤꯕ ꯂꯨꯈꯥꯛꯇꯣ? ꯃꯁꯤꯗꯤ ꯑꯩꯅ ꯁꯨꯝꯍꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯌꯤꯡꯕꯁꯤꯗꯅ ꯑꯩꯒꯤ ꯁꯔꯨꯛ ꯇꯥꯍꯜꯂꯣ꯫ ꯑꯌꯨꯛ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯨꯅ ꯅꯪ ꯍꯦꯛ ꯂꯨꯈꯥꯛꯇꯣ ꯌꯥꯔꯛ ꯍꯟꯍꯟꯗꯅ ꯁꯦꯡꯉꯣ꯫ ꯍꯣ ꯑꯗꯨꯔꯣ, ꯑꯩꯒꯤ ꯎꯟꯁꯥꯗꯤ ꯊꯣꯠ 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 ꯅꯧ ꯅꯧ ꯂꯥꯎꯕꯅꯤꯅꯅꯦ ꯑꯌꯤꯡꯕ ꯄꯥꯏꯕ ꯊꯦꯡꯕ ꯌꯥꯗꯤꯌꯦ꯫ ꯑꯗꯣ ꯅꯪꯒꯤꯗꯤ ꯌꯣꯡꯆꯥꯛ ꯑꯔꯤꯕ ꯃꯀꯨ ꯃꯥꯟꯕ ꯎꯟꯁꯥꯗꯣ ꯑꯌꯤꯡꯕ ꯀꯩꯁꯨ ꯆꯪꯂꯝꯃꯣꯏ꯫ ꯀꯨꯟꯖꯣꯅ ꯃꯥꯒꯤ ꯀꯥꯗꯒꯤ, ꯏꯕꯦꯝꯃ, ꯏꯕꯦꯝꯃ, ꯑꯩꯒꯤ ꯂꯨꯈꯨꯝꯗ ꯆꯩ ꯑꯃ ꯊꯝꯕꯗꯨ ꯀꯅꯥꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ? ꯁꯒꯦꯟꯕꯤꯒꯤ ꯀꯥꯗꯒꯤ, ꯕꯥꯖꯤ, ꯅꯪꯒꯤ ꯑꯗꯨꯏ ꯆꯩꯗꯣ ꯑꯩꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯍꯩ, ꯆꯩꯗꯨ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯎ ꯏꯅꯥꯛꯇ꯫ ꯇꯜꯂꯦ ꯕꯥꯖꯤ, ꯅꯪꯅ ꯏꯅꯦ ꯐꯨꯗꯣꯏ ꯃꯥꯜꯂꯦ꯫ ꯍꯩ, ꯆꯩꯗꯨ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯑꯣ ꯑꯃꯨꯛꯇ꯫ ꯅꯅꯦ ꯈꯛꯇ ꯅꯠꯇꯦ, ꯅꯃꯥꯁꯨ ꯌꯥꯎꯔꯅꯤ ꯉꯁꯤꯗꯤ ꯐꯨꯕꯁꯦ꯫ ꯑꯗꯨꯒ ꯆꯩ ꯂꯣꯠꯁꯤꯟꯕ ꯅꯪꯁꯨ ꯐꯨꯕ ꯌꯥꯎꯗ꯭ꯔꯤꯀꯥꯟ ꯆꯩꯗꯣ ꯊꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯂꯥꯎ꯫ ꯌꯥꯔꯦ ꯕꯥꯖꯤꯁꯨ, ꯏꯃꯥꯗꯤ ꯁꯨꯡꯐꯨ ꯐꯨꯗꯦ, ꯏꯅꯦꯗ ꯐꯨꯏ꯫ ꯀꯔꯤꯒꯤ ꯑꯩꯗꯤ ꯅꯃꯥꯗꯤ ꯐꯨꯗꯣꯏꯕ? ꯁꯨꯡꯐꯨ ꯐꯨꯔꯣꯏ꯫ ꯃꯤ ꯑꯩꯅ ꯅꯃꯥꯁꯦ 9ꯂꯛ ꯆꯦꯜꯂꯀꯥꯟꯗꯅꯤ ꯃꯃꯥ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯤꯕꯁꯦ꯫ ꯕꯥꯖꯤ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯏꯃꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯐꯨꯔꯣꯏꯁꯤꯔꯣ ꯕꯥꯖꯤꯅ ꯍꯥꯏꯅꯤꯡꯂꯤꯁꯦ? 9ꯂꯛ ꯆꯦꯜꯂꯀꯥꯟ ꯊꯨꯡꯅꯕ ꯅꯃꯥꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯐꯨꯕ ꯉꯝꯗꯧꯔꯤꯕꯅꯣꯅꯦ ꯍꯥ? ꯃꯁꯤꯗꯤꯕ꯫ ꯌꯥꯔꯦ ꯕꯥꯖꯤ, ꯏꯁꯧꯗꯤ ꯏꯃꯥꯅ ꯂꯥꯡꯕ ꯑꯗꯨꯝ ꯍꯧꯔꯒ꯫ ꯍꯩ, ꯅꯅꯦꯅ ꯁꯣꯏꯔꯗꯤ ꯅꯃꯥ ꯁꯥꯎꯇꯥꯕꯅꯤꯅꯦ꯫ ꯃꯣꯏ ꯑꯅꯤꯗꯣ ꯂꯥꯎꯅꯕ ꯇꯣꯛꯈ꯭ꯔꯕ꯭ꯔꯥ ꯍꯥ? ꯇꯣꯛꯈ꯭ꯔꯦ, ꯕꯥꯖꯤꯁꯨ ꯇꯨꯝꯃꯣ ꯌꯥꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯆꯩꯗꯨꯗꯤ ꯄꯤꯔꯝꯃꯨꯀꯣ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯁꯤꯡ ꯂꯨꯝꯕꯒꯤ ꯑꯃꯨꯛ ꯂꯥꯎꯅꯔꯛꯀꯅꯤ꯫ ꯁꯒꯦꯟꯕꯤꯒ ꯁꯪꯕꯥꯅꯕꯤꯒ ꯀꯥꯗ, ꯁꯪꯕꯥꯅꯕꯤꯅ, ꯍꯩ, ꯊꯣꯡꯒꯥꯜꯗ ꯑꯃꯥꯏꯕ ꯏꯕꯣꯕꯤ ꯐꯝꯂꯝꯃꯤ ꯅꯍꯥ ꯈꯔꯒ꯫ ꯃꯥꯒꯤ ꯁꯥꯊꯤꯕ ꯃꯩꯈꯨꯒꯤ ꯃꯤꯇ꯭ꯔꯪꯗꯣ ꯈꯔ ꯇꯧꯔꯝꯕ ꯃꯥꯜꯂꯤ꯫ ꯅꯪ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦꯀꯣ, ꯅꯪ ꯄꯣꯏꯅꯨꯅ ꯐꯥꯗꯧꯕ ꯃꯥꯜꯂꯤ꯫ ꯀꯔꯤꯒꯤ ꯐꯥꯕ ꯉꯝꯗꯣꯏꯕ? ꯏꯅꯦꯁꯨ ꯃꯩꯈꯨ ꯀꯥꯔꯤꯗꯣ ꯏꯁꯤꯡ ꯀꯣ ꯍꯩꯖꯤꯜꯂꯝꯃꯨ ꯌꯥꯗ꯭ꯔꯣ? ꯃꯤꯒꯤ ꯃꯤꯇ꯭ꯔꯪꯗꯣ ꯏꯁꯤꯡ ꯀꯃꯥꯏ ꯍꯩꯖꯤꯟꯗꯣꯏꯅꯣ? ꯕꯨꯠ ꯑꯣꯜꯂꯒ ꯊꯣꯛꯂꯛꯑꯗꯤ? ꯄꯣꯏꯅꯨꯅ ꯅꯪ ꯐꯥꯗꯧꯒꯤ ꯑꯃꯥꯏꯕ ꯏꯕꯣꯕꯤꯅ ꯊꯣꯡꯒꯥꯜꯗ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯑꯣ, ꯄꯣꯏꯅꯨꯅ ꯏꯐꯥꯅꯕ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯁꯥꯟꯅꯔꯝꯂꯒ, ꯏꯅꯦ, ꯑꯩ ꯀꯤꯕ ꯌꯥꯔꯤꯕ꯭ꯔꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯛꯂꯗꯤ? ꯅꯠꯇꯦ, ꯂꯥꯏ ꯀꯤꯔꯤꯅꯦꯅ ꯑꯩꯁꯤ ꯌꯨꯝꯗ ꯂꯣꯠꯇꯧꯔꯤꯕ꯭ꯔꯥꯕ ꯍꯥ? ꯉꯥꯏꯈꯣ, ꯅꯪ ꯍꯌꯦꯡ ꯁꯥꯕꯝꯒꯤ ꯏꯄꯥꯜꯗꯤ ꯌꯥꯎꯗꯕ ꯌꯥꯔꯣꯏ, ꯑꯗꯨꯅ ꯏꯕꯥꯅꯤ ꯆꯠꯁꯤ꯫ ꯅꯦꯅꯦ, ꯑꯩꯗꯤ ꯄꯣꯏꯅꯨꯒꯤ ꯃꯁꯛꯇꯣ ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ꯫ ꯀꯣꯡ ꯊꯣꯔꯩ ꯃꯥꯟꯕ ꯃꯁꯥꯗꯨꯒ ꯉꯛꯁꯝꯗ ꯍꯨꯃꯥꯡ ꯑꯗꯨꯝ ꯊꯣꯛꯑ ꯂꯩꯕꯗꯣ꯫ ꯅꯦꯅꯦ, ꯄꯣꯏꯅꯨꯒꯤ ꯁꯩꯒꯥꯛꯇꯣ ꯍꯨꯃꯥꯡ ꯑꯗꯨꯝ ꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯦ꯫ ꯈꯣꯡꯌꯥꯀꯥꯗꯣ ꯍꯨꯃꯥꯡ ꯑꯗꯨꯝ ꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯦ꯫ ꯈꯣꯡꯁꯥ ꯃꯔꯛꯁꯨ ꯊꯣꯛꯑꯝꯅꯤ ꯈꯪꯉꯦꯕ ꯑꯩ꯫ ꯅꯥꯔꯨꯡꯒꯗꯣ ꯍꯨꯃꯥꯡ ꯑꯗꯨꯝ ꯊꯣꯛꯂꯝꯗꯧ ꯃꯥꯜꯂꯦ꯫ ꯑꯁ, ꯅꯪꯒꯤ ꯍꯨꯃꯥꯡꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯇꯣꯛꯈꯣ꯫ ꯆꯥꯛꯁꯦ ꯉꯛ ꯌꯧꯅ ꯆꯥꯁꯤꯜꯂꯨꯕꯒꯤ ꯅꯣꯟꯊꯕ ꯌꯥꯗ꯭ꯔꯤꯀꯥꯟꯁꯤꯗ ꯑꯃꯨꯛ ꯂꯣꯏꯅ ꯍꯩꯗꯣꯔꯛꯇꯧꯔꯦ꯫ ꯇꯣꯛꯑꯣ ꯌꯥꯔꯦ ꯅꯦꯅꯦ, ꯅꯪꯒꯤ ꯑꯗꯨꯗꯨꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔ ꯂꯩ꯫
Hꯧjꯤꯛꯇꯤ ꯑꯗꯨ ꯐꯥꯒꯤꯗꯣ ꯀꯦꯝꯇ ꯅꯣꯛꯅꯤꯡꯗ꯭ꯔꯦ ꯑꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯄꯣꯏꯅꯨꯒ ꯂꯣꯏꯅꯅ ꯊꯤꯕꯗꯒꯤ ꯊꯤꯔꯕ ꯇꯣꯝꯕꯒ ꯅꯤꯡꯊꯦꯝꯒꯗꯣ ꯁꯛꯍꯦꯟꯕꯤ ꯐꯥꯅꯕꯒꯤ ꯁꯥꯐꯝꯒꯤ ꯏꯄꯥ ꯂꯥꯛꯏ ꯇꯣꯝꯆꯥꯁꯨ ꯊꯤꯈ꯭ꯔꯕ ꯁꯛꯇꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯁꯥꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯣꯏ ꯃꯔꯤꯗꯨ ꯎꯕ ꯍꯅꯨꯕꯤ ꯑꯃꯅ ꯐꯛꯁꯥꯡꯗ ꯐꯝꯅ ꯐꯝꯅ ꯀꯅꯥꯅꯣ ꯑꯃꯝꯕꯁꯤꯗ ꯃꯨꯈ꯭ꯔꯕ ꯃꯣꯏ ꯃꯔꯤ ꯐꯝꯂꯤꯕꯁꯤꯅ ꯅꯠꯇꯦ ꯃꯌꯥꯁꯤꯗꯁꯨ ꯉꯧꯍꯜꯂꯨꯗꯅ ꯅꯣꯛꯄꯗ ꯎꯅꯕ ꯃꯣꯏ ꯃꯔꯤꯒꯤ ꯃꯃꯤꯠꯁꯤꯡꯁꯤꯅ ꯃꯀꯨ ꯃꯃꯤꯠꯃꯨꯛ ꯂꯥꯎꯈꯩ ꯁꯛꯍꯦꯟꯕꯤꯗꯨ ꯍꯅꯨꯕꯤꯒꯤ ꯃꯃꯥꯡꯗ ꯁꯝꯂꯒ ꯍꯦꯛ ꯆꯪꯂꯛꯏ ꯍꯩ ꯂꯩꯁꯥꯕꯤ ꯅꯪ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯀꯩ ꯍꯥꯏꯒꯦ ꯏꯕꯣ ꯀꯥꯏꯗꯅꯣ ꯏꯕꯣꯛꯅ ꯀꯤꯅ ꯌꯦꯡꯉꯤꯗꯨꯕꯣ ꯀꯤꯗꯗꯤ ꯇꯨ ꯑꯥꯗ ꯈꯦꯔ ꯂꯨꯝꯕ ꯂꯥꯛꯂꯤꯕ ꯀꯥꯆꯤꯟ ꯂꯩꯃꯨꯁꯤꯡꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ ꯅꯪ 이보 ꯑꯩ ꯑꯃꯨꯕꯁꯤꯡꯁꯦ ꯃꯁꯛ ꯂꯣꯏ ꯈꯪꯉꯤ ꯑꯊꯤꯕꯅ ꯐꯖꯕ ꯄꯥꯝꯕꯁꯤꯡꯁꯦ ꯈꯦꯔꯁꯤꯅ ꯅꯝꯒꯦꯗꯍꯦ ꯁꯣꯝꯗ ꯄꯣꯏꯅꯨꯅ ꯍꯩꯇꯣꯝꯆꯥ ꯇꯣꯝꯕ ꯇꯣꯝꯕꯤ ꯇꯣꯝꯆꯥꯅ ꯍꯩ ꯇꯣꯝꯕꯤ ꯌꯥꯎꯗꯦ ꯄꯣꯏꯅꯨ ꯅꯤꯡꯊꯦꯝꯅ ꯑꯩꯒꯤ ꯃꯤꯡꯗꯤ ꯀꯧꯔꯛꯇꯦ ꯑꯗꯨꯒ ꯇꯣꯝꯕꯤ ꯃꯊꯪ ꯑꯩ ꯂꯥꯛꯆꯔꯔꯣꯏꯁꯅꯤꯀꯣ ꯃꯤꯡ ꯁꯣꯏꯔꯁꯨ ꯅꯪꯉꯣꯟꯗ ꯀꯧꯕꯅꯤ ꯅꯤꯡꯊꯦꯝ ꯁꯛꯍꯦꯟꯕꯤꯁꯦ ꯑꯩꯈꯣꯏ ꯇꯝꯅ ꯆꯪꯂꯛꯏꯁꯦ ꯈꯦꯔꯁꯨ ꯄꯥꯏꯔꯤ ꯍꯩꯕꯤ ꯑꯀꯪꯕ ꯃꯥꯟꯕ ꯍꯅꯨꯕꯤꯁꯤꯒ ꯋꯥꯔꯤꯁꯨ ꯁꯥꯈꯤ ꯀꯩꯅꯣꯝꯃꯗꯤ ꯁꯣꯏꯗꯅ ꯇꯧꯗꯧꯔꯤ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯗ ꯇꯣꯝꯆꯥꯅ ꯀꯤꯒꯅꯨ ꯄꯣꯏꯅꯨ ꯇꯣꯝꯆꯥ ꯇꯣꯝꯕꯤ ꯏꯍꯦ ꯁꯥꯎꯅꯨ ꯅꯤꯡꯊꯦꯝ ꯇꯣꯝꯕꯤ ꯌꯥꯎꯗꯦ ꯁꯛꯍꯦꯟꯕꯤꯁꯦ ꯉꯁꯤꯗꯤ ꯑꯃꯝꯕꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯐꯥꯔꯁꯤ ꯇꯣꯝꯕꯅ ꯑꯧ ꯁꯛꯍꯦꯟꯕꯤꯁꯤ ꯁꯥꯎꯔꯦ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯆꯪꯁꯤ ꯑꯗꯨꯒ ꯇꯥꯟꯅꯍꯟꯁꯦ ꯑꯩꯈꯣꯏꯗ ꯅꯤꯡꯊꯦꯝꯅ ꯇꯣꯝꯕ ꯇꯣꯝꯆꯥ ꯄꯣꯏꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯑꯗꯣ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯦꯝ ꯀꯧꯏꯀꯣ ꯃꯌꯥꯝ ꯄꯣꯏꯅꯨꯅ ꯅꯤꯡꯊꯦꯝ ꯍꯥꯏꯁꯤ ꯅꯪꯂꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯇꯣꯝꯕ ꯑꯩꯒꯤ ꯈꯨꯗꯩꯁꯤꯅ ꯁꯛꯍꯦꯟꯕꯤꯁꯦ ꯃꯅꯤꯡꯗꯒꯤ ꯍꯦꯛꯇ ꯎꯞꯄꯁꯤ ꯑꯍꯤꯡꯅꯤ ꯃꯣꯏ ꯃꯔꯤꯅ ꯁꯛꯍꯦꯟꯕꯤꯗꯣ ꯐꯤꯅ ꯎꯞꯄꯒ ꯐꯥꯈꯤꯕ ꯃꯥꯜꯂꯤ ꯁꯛꯍꯦꯟꯕꯤ ꯄꯣꯏꯅꯨꯅ ꯈꯦꯔ ꯏꯟꯅꯕ ꯇꯧꯈꯤꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯗꯣ ꯃꯌꯥꯗꯤ ꯀꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯁꯛꯍꯦꯟꯕꯤꯗꯨ ꯄꯣꯏꯅꯨꯅ ꯊꯥꯡꯂꯒ ꯂꯩꯀꯥꯏꯒꯤ ꯃꯅꯤꯡ ꯃꯌꯥ ꯂꯝꯕꯤ ꯃꯆꯥꯁꯤꯡꯗ ꯁꯝ ꯁꯝꯗꯅ ꯀꯟꯅ ꯆꯦꯜꯂꯤ ꯃꯣꯏ ꯑꯍꯨꯝꯁꯨ ꯇꯨꯡꯗ ꯆꯦꯅ ꯆꯦꯅ ꯏꯟꯅꯔꯛꯂꯤ ꯁꯛꯍꯦꯟꯕꯤꯗꯨ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯕꯒꯨꯝ ꯑꯃꯨꯛ ꯇꯧꯏ ꯑꯗꯨꯒ ꯄꯣꯏꯅꯨꯅ ꯁꯛꯍꯦꯟꯕꯤꯗ ꯈꯦꯔ ꯑꯃꯨꯛ ꯅꯝꯂꯤ ꯁꯛꯍꯦꯟꯕꯤꯗꯨ ꯃꯃꯤꯠꯇꯨ ꯑꯣꯔꯣ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯏ ꯍꯦ ꯃꯩꯇꯥꯟ ꯃꯧꯗ ꯄꯣꯏꯅꯨ ꯅꯪꯅ ꯍꯧꯖꯤꯛ ꯈꯦꯔꯗ ꯍꯥꯞꯄꯤꯗꯨ ꯀꯩꯅꯣ ꯍꯦ ꯄꯣꯏꯅꯨ ꯅꯪ ꯑꯗꯨ ꯏꯜꯂꯛꯀꯅꯨ ꯏꯅꯦ ꯍꯣꯏ ꯏꯅꯦ ꯅꯣꯡꯉꯥꯟꯕꯒ ꯀꯨꯟꯖꯣꯒꯤ ꯌꯨꯝꯗ ꯁꯛꯍꯦꯟꯕꯤꯗꯨ ꯄꯣꯏꯅꯨꯅ ꯆꯦꯟꯕꯒꯤ ꯍꯥꯏꯗꯣꯛꯄ ꯂꯥꯛꯏ ꯀꯨꯟꯖꯣꯗꯤ ꯊꯥꯡꯖꯤꯡ ꯑꯔꯨꯕ ꯃꯥꯟꯕ ꯄꯣꯏꯅꯨꯗ ꯃꯆꯥꯅꯨꯄꯤ ꯆꯦꯟꯖꯔꯕꯁꯨ ꯃꯕꯨꯛ ꯐꯕ ꯄꯣꯏꯅꯨ ꯑꯣꯏꯕꯅꯤꯅ ꯍꯔꯥꯎ ꯌꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯄꯥꯝꯕ ꯈꯨꯃꯨ ꯊꯣꯛꯄꯤ ꯈꯨꯅꯤꯡ ꯀꯥꯏꯕꯤ ꯏꯅꯦ ꯁꯪꯕꯥꯅꯕꯤꯒꯤ ꯃꯪꯂꯥꯟꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯁꯛꯍꯦꯟꯕꯤꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯤꯜꯂꯝꯗꯥꯏꯅꯤ ꯃꯥꯡꯒꯣꯜꯗꯅꯤ ꯄꯣꯏꯅꯨꯅ ꯁꯅꯥꯁꯦ ꯅꯪꯒꯤ ꯉꯛꯇ ꯁꯤꯅꯕ ꯁꯥꯔꯒ ꯊꯝꯂꯛꯄ ꯀꯨꯏꯔꯕꯅꯤ ꯁꯛꯍꯦꯟꯕꯤ ꯌꯥꯝ ꯐꯖꯩꯌꯦ ꯇꯥ ꯄꯣꯏꯅꯨ ꯁꯤꯗꯤ ꯏꯅꯦꯅ ꯌꯥꯝ ꯄꯥꯝꯂꯅꯤꯌꯦ ꯑꯩꯈꯣꯏ ꯏꯅꯦꯗꯤ ꯁꯤꯒꯨꯝꯕ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯇꯥ ꯄꯣꯏꯅꯨ ꯑꯗꯣ ꯇꯥ ꯄꯣꯏꯅꯨꯅ ꯉꯔꯥꯡ ꯈꯦꯔꯗ ꯍꯥꯞꯈꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯁꯥꯏꯗꯤ ꯍꯪꯕꯨ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯍꯥꯏꯕ ꯏꯄꯨ ꯑꯃꯥꯏꯕ ꯏꯄꯨꯕꯤꯒꯤ ꯅꯪ ꯐꯥꯅꯕ ꯃꯤꯇ꯭ꯔꯪ ꯂꯩꯋꯥ ꯍꯤꯗꯥꯛꯅꯤ ꯑꯗꯣ ꯇꯥ ꯄꯣꯏꯅꯨ ꯉꯔꯥꯡꯒꯤ ꯅꯪꯅ ꯄꯤꯖꯕ ꯈꯦꯔꯗꯣ ꯑꯩ ꯌꯣꯠꯁꯤꯟꯗꯤꯌꯦ ꯌꯥꯝ ꯈꯥꯏꯅ ꯑꯣꯠꯊꯣꯛꯈꯤꯌꯦ ꯀꯔꯤ ꯑꯣꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯍꯤꯗꯥꯛꯇꯣ ꯍꯣꯏ ꯑꯣꯠꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯑꯣꯠꯊꯣꯛꯈꯤꯕꯗꯣ ꯅꯣꯏꯒꯤ ꯍꯨꯏ ꯑꯃꯣꯝ ꯃꯆꯥ ꯆꯦꯟꯕꯤꯗꯣ ꯑꯥꯗ ꯅꯪꯉꯣꯟꯗ ꯎꯟꯅ ꯌꯦꯡꯂꯒ ꯃꯃꯩ ꯐꯔ ꯍꯥꯏꯔꯤꯁꯤꯒ ꯃꯆꯥ ꯇꯔꯨꯛꯁꯤꯒꯅ ꯄꯣꯏꯅꯨꯗ ꯋꯥ ꯉꯥꯡꯗꯦ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯐꯥꯟ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯍꯨꯏꯁꯤꯡꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ ꯍꯨꯏꯕꯤ ꯃꯃꯥ ꯃꯆꯥ ꯇꯔꯦꯠꯇꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯍꯨꯏꯒꯤ ꯃꯈꯣꯜ ꯇꯔꯦꯠ ꯀꯨꯌꯦꯡ ꯍꯥꯏꯕ ꯑꯃꯃꯝ ꯇꯥꯈꯤ ꯄꯣꯏꯅꯨꯅ ꯍꯨꯏꯁꯤꯡ ꯑꯗꯨꯗ ꯐꯥꯟꯗꯨꯅ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯄꯣꯏꯅꯨꯒ ꯁꯛꯍꯦꯟꯕꯤꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯣꯏ ꯑꯅꯤꯒꯤ ꯀꯥꯗꯅꯤ ꯁꯛꯍꯦꯟꯕꯤꯅ ꯄꯣꯏꯅꯨꯗ ꯇꯥ ꯄꯣꯏꯅꯨ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯁꯤꯕꯤ ꯑꯩꯗꯣ ꯅꯪꯒꯤ ꯈꯦꯔꯗꯤ ꯆꯥꯍꯧꯗ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ
Noi imagi huibi mama masa punna hatpa numitida fazana khangi. Ine Sangbana bina thongnaw mapaldagi. Noi anigi wari sidi aina hu kapa changlaroi Sagenbida. Aduna I chatle ko ibema. Sagenbiga poinuga khangpre khangi aduga punna nokminai. Asumna unaraga thengnaraga loinaraga pungza kharana nongmagi matamna. Poinugi asengba thamoi Sagenbina khangbiduna poinuduna Sagenbi phangjarami. Moi ani thungna kirami aduga ine Sangbana bina Kumudu nongmo nongmogi sum sangdor pa helami.